masa masa ki kanaba thibegira natraga manipur se olasanu sizarasanu akhoi khoi ta hingjaga loirage haibegira amadi leire mayam ama khujuklai kapsendra makhal makhak jai attack chathrak kai base masi government of India kamum thoi ana makoina kari nangta hairi ban myar paching phabangam trino kari free hand thari bino yasi manipur se peace oina ba amadi jati bijati khai de bida khoi amatani haibegi khalok se laujaraga manipur se ing tapna leina ba amadi central force na manipur bu samaina ot nei raga leibese khoi ya janingde pamjade haina khoi punna amatto oina khalo se laujage haina lambi se thoksarakpani central force na su manipur bu yam ot pire aduga misam kaya bu su asiana thokhan bire Tronglaobi da su angang ani sokre sikre aduga Ukhrul da su mi ani sikre mase misam halaga moi misam halaga manipur se peace oigadra misam se sirega manipur peace oigini hairbadi manipur da leiriba misam punnamak se hapiro ada manipur se peace purak po oiragadi khoi sige haira kenda khoi sai sana cylinder toraga ase kin lambi sida release thokjagrapani haibase ai thamjagi ma do sibau da center mase ta sengna hairagadi ya janingde central force India government asu dinga manipur government asu akhoi manipur se yengsin bidri se kari maram gino haibase khoi su wahang ama hangjaninge aduga manipur se asuk sargan 2013 dagi oiram maliko 23 dagi hauraga hose 25 26 euro 26 euro phauba sida manipur gi government sina manipur se yengsin dri se kari gino masa masa ki kanaba thibegira natraga manipur se olasanu sizarasanu akhoi khoi ta hingjaga loirage haibegira amadi leire manipur government na phajana yengsin biraga akhoi amatani haibese central force na su natraga ase India government na su manipur government na su khangbiraga di akhoi miyam akhoi su nungaina tangdu leitana hingani haibese haijani mase ke wafam dagi di yengsin begi wat pegira natraga moina lot lage haina lot pegira amagi di hoi moi masa masa ki kanaba phanglamba yai adu miyam ekhoi gi dip kanaba se suphang phangde miyam ekhoi di karibu oigini hoi asaw asang sing na moina irang hauze laga lolani aduga lairaba ekhoi khungang da leiba miyam se asina ekhoi na lan khanjin bago dong na tawreba adum moina hingaga ekhoi na sibeje moida kari oijaba phangbege very unfortunate seng haibda ekoi manipur da ekoi right to life ase under the armed forces special project da koi tam sang na koi lerte adu matakta amuk anoba crime mayam ama whether state oira non state oira mayam satrak pai ase very unfortunate maramadna haiba matching ado loina subsalaga makoi gi myat adu matungina madigi justice phangnana ba amasung myat paching adu budandi pibaga loina affair sanbaga loina befitting punishment piu haina koi adum khongjang mayam changjalai loina honorable CM da koi lup mangana su already koi memorandum koi submit toksagre adubu hauji phawad modi ki positive response pangdaba number oiraga koi makha ta na bakal makha kya ge adumba yamna democratic oiba khongjang mayam ama koi sanction jai adu ngasi maksu leiriba adumba Waithou amasung magi akoibada leiriba tongan ba mera pai bi organization sing community Chiru oira Tangkhul oira mayam ama koi pullaga masungba yamna koi protest rally se koi sinjabani loina koi adugumba security forces maruina miyam gi lanthum ngakpa ngamdraba miyam gi pusi ngakpa ngamdraba makoi leina cho ba crime mayam ma sana lokchau gi crime of drone attack ta aduma mauna ama hat ki ba masani pi son ki ba jiri de nipi hom nga hom pharga tamthina halam tung da torel da thadarakpa de handaki Tronglaobi Thoudok de Ukhrul gi line da noma kang da tungba yamna non state actor kamu khurna mayam ama khujuklai kapsendra makhal makhak jai attack chathrak kai base masi government of India kamum thoi ana makoina kari nangta hairi ban myar paching phabangam trino kari free hand thari bino adugumba yamna tactical oirba yamna mamul yamla khujuklai mayam ko leina chathrak pa attack se masi government kamum thoi ana makoina khangsan na lebiki madu khangsan na lebiki mathok tade madu khangbolena matik saba koi excel ko kadamni nataba targati hairiba adumba security forces mayam maruina center gi mayam manaraga amadi tongan ba government of India gi policy makada tongan ba adumba mihan mipun mayam chasarakba loinana koi gi kangup masing gi marakta tongan ba adumba thoning da Thoudok mayam ma tholang da silak labra haibi wakalunda maruina
ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗ꯭ꯔꯕꯁꯤꯡꯁꯦ ꯃꯁꯤ ꯍꯟꯈ꯭ꯔꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯂꯣꯒꯥꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯍꯥꯏꯕ ꯁꯨꯝꯕ ꯔꯦꯂꯤꯁꯦ ꯑꯩꯈꯣꯏ ꯖꯁꯇꯤꯁ ꯐꯪꯅꯅꯕꯗ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ